Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Meeyam Hupna Apunba Manipurgi saktam sagatpa rally Chatkhre India di Nganthoiri leri Manipuri Mamle haina Nando Luwang na phongdokre. Assam numit marini gi manungda Bangladesh na loshin bangami haina kihalakre. Churchanpur su numit chamani gi TB campaign hokre. Sandona Pijari Meeyam Hupna Apunba Manipurgi saktam sagatpa rally Chatkhre India di Nganthoiri leri Manipuri Mamle haina Nando Luwang na phongdokre. Malemda khwaidagi chawba democracy chatpa lebakni hairiba Indiana Manipurda chatharakliba mawong matau asi malemgi miyamda khanghanba matam oire. India di Nganthoiri leri Manipuri Mamle haina All Manipur United Club Organization Amukogi President Fairoijam Nando Luwang na phongdorakli. Ngasi International Human Rights Day ga mari leinana amuko poirai lemerel maira paibi apunba Manipur All Manipur Women's Voluntary Association Committee on Human Rights amasung di Manipuri Student Federation Loop mangana sinba ngasi ge khongchat aduga mari leinana phongdokhibani. Khongchat asi thangmai banda leiba thau ground gi lamtharaga naga mampal paring laklaga khoirambang kaite fauraga kanglapat paring da laklaga khomal lampakta lamthongpam oiriba miyam gi khongchat aduga mari leinana mahakna makatana hai ngasi asi malemgi tongan mafamda miyoibigi hakkanba numit haina thoram pangthoknari malemgi mafam kayada pangthoknariba thoram asiga mari leinana lamdam asigi miyamna masagi phangpam thokpa haksing phanghanbiyo haiba kholau kayaga loinana ngasigi khongchat asi chatpani. Lamdam asidagi Army Special Power Act 1958 khudakta lauthokadabani aronba langwong kayana lamdam asigi saktam thugainaba hotnaribasing asi khudakta lepkadabani. Manipurda leriba mipum khudimak self determination gi hak pigadabani haiba yauna tongan demand kaya miyamge khongchat asina tali. Manipurda thokliba tha tara mapan helaklaba lan asida mapan lamdagi changchilapa terroristingna pikliba angang yauna nupi angang tamthina hatpa yauna yum kaimai tharaba phawba Government of India na Manipur asi India gi state ama oina ubidabagi mawong ama tariba asi laibak thibani. Housing Manipurda thokliba lan asi Indiana loishinge haribadi irai laina loishinba yai adubu lan asige mahut center na utagi haibugum thabak oina chathaduna leiri. Chathariba thawang asi lamdam asibu mache tana thugainaba chatharakpa lawning haibadu noma gi mayek senglakli haiduna Nando Luwang na haiki. Mahakna makatana hai Manipurgi miyamna chahi kayagi mamangdagi AFSPA lauthokpiyu haiduna demand tawduna lakli. Adubu political gi khudong chaba khara lawnaba matam kharagi mamangda police station 18 na kwanba mafamsingdagi AFSPA lauthokki. Hauzik thokliba kukisingna hauba lan asigi khudong chaba lawraga police station 3 na kwanba mafamsingda amuk hana AFSPA thamjilakhi. AFSPA thamjilaga thokliba lan loishingani khaliba India government ke wakhalon asi ngaktaba ngamde haiba wafamsu thamki. Lam ekar yankhai manga da tharamba popi yanthatuna manghankhre. Okrol district ki Sihai Khullan village ta lam ekar yankhai manga rom da tharamba popi pambi sing Manipur police amasung forest department ke kangbuna yanthatuna manghankhre. Loinana popi tharamba mafam aduda saramba sang manga su mai thadokre. Thaudok adugi matangda FIR ama register tauba yauna maduda January ba miyosing adu masak khangdokna ba hotnari haina police ki pauna hari. Assam numit marini gi manungda Bangladesh na loshen bangami haina ki halakre. Bangladesh ki retired army personnel amana India ki Assam amasung Kolkata asi loshen bangami haina social media da threaten tawrakre. Bangladesh amasung India anigi marakta chawna unkhatariba marak asida retired officer asina social media da thadorkiba warol amana haribadi Bangladeshi personal lishing mangaga chamagi korvuk amana Kolkata amasung India gi maru oiba territory sing Bangladeshi million chok ahum lomgi mateng asina irai lainanga lokshin bangami hari. Atopa army gi retired personnel amana thadorkiba video clip amadana India asi para amataminaba amasung Bangladeshi defend tawnaba lalgidamak shem sare. Masigidamak makoi training matik chana fangle haina thadorakhi.
Bangladesh ki retired army sing asigi wafam sing asi hauzik lebak aduda India amasung Bangladesh lebak anigi marakta unkhatnaba leriba asigi matangda wari sananaba lebak asigi Foreign Secretary Bikram Misrina Dhaka da leringe khongchat manungdani. Churchanpurdasu numit chamanigi TB campaign hokre. Laibak sin batungna chathariba National TB Elimination Campaign amadi National Health Mission Program for TB Free Saruk ama oina Chief Medical Officer Churchampur Valang Kungina Churchampurgi TB Center da numit chamagi intensified campaign on TB elimination for Churchampur district hodokre. Campaign asi hudopagi thoramda wangangladuna CMO Churchampurna Health Department na Churchampur district ta leriba miyoishingi marakta TB laina naba yauribra haiba adu khangdoknaba hotnaraga ngantana laying chathabagi pandam thamli. Masi TB na naba mi masing hantahanba laina asibu thausadaba miyoishingda laina asigi matangda marik chumna khanghanduna ngantana laying bagi kanaba kaya khanghanaba pandam thamli. Department na lokhaliba thabak sing asigi mathakta Churchampur district ki voluntary organization sing mari leinaba miyoi singnasu department ta mateng pangbiduna HIV ga sagonana hingliba miyoi sing diabetes yauna masagi anaba leiba miyoi singda TB naba yaubra haiba adu khangdoknaba honabada mateng pangbiyu haiki numit chamagi TB awareness amasung eradication campaign asi haukiba December 3 tagi lebak shinba thungna haudokibani. Campaign asigi manungda advanced screening tool sizinaduna Meeyam marakta masa khangdana TB na naba miyoishing yaubra haiba adu thidoklaga Meeyam marakta laina asi sandorakpat thingnaba khongthang kaya laukatkani haiki. Nesona December 18 bu Black Day haina lauthokre. Awang Nongpok State Singye Mahiroi Lup Singye Apunba Body North East Student Organization Nesogi Maikidigi Lakleba December 18 asi Awang Nongpok State Pumbada Black Day haina khongjang changsingani lauthokre. Awang Nongpok lamdamgi miyamna yaningdabigi kholau kaya lawa marakta ing kumja lising aniga taramapangi December 18 da Bharat Sarkarna Citizenship Amendment Bill lising ani taramapan puthoki. Bill asigi mayokta lamdam asigi miyamna Bharat Sarkar da yaningdaba wafong kaya khangan kharbasu waka sing asu takbibagi mahuta Draconian law asi Rajya Sabha da pass tawduna Citizenship Amendment Act lising ani taramapan haina khanghan khrei. Asigumba bill pass tawkiba asibu yaningdaba phongduna Awang Nongpok lamdamgi Mahiroi Lup Singh Khasi Student Union All Assam Student Union Naga Student Federation Mizo Zirlai Pawal Tripura Student Association Garo Student Union All Arunachal Pradesh Student Union amadi Manipur gi Mahiroi Lup amana mahut sinduna December 18 asi Awang Nongpok State singi maru aiba mafam singda amuba machugi viral amasung banner sing thetuna yaningdabagi khongjang changsingani. Awang Nongpok ki miyamna Citizenship Amendment Act lising ani taramapan asigi mayokta lepi. Masi India government na Awang Nongpok ki miyamda political injustice chathabagi atopa khongthang amani. Lamdam asigi yalhau mi singbu muthatnaba khongthang amani haina lawi. Maram asina lamdam asigi yalhau furup khudimakna nesona sinduna pangthokadariba Black Day gi thoram asida mapung fana sagat piyu lamdam asigi yalhau mi singi hak fangnaba punna honamina si hairi. Revenue Secretary Sanjay Malhotra RBI gi Governor oina khankre. India gi Revenue Secretary Sanjay Malhotra bu Reserve Bank of India gi Governor oina khankre. India government ki statement amana hai Rajasthan cadre gi kumja lising amaga chamapan maudra base ki IAS officer Sanjay Malhotra na lakliba yumsa kaisa numittagi RBI gi Governor gi charge bu bahoragani. Sanjay Malhotra na chahi ahum RBI gi Governor gi thawpugani mahak Indian Institute of Technology Kanpur gi graduate ni. Princeton University United States Master in Public Policy pass tawke. Haukiba chahi kuntra rom asida Malhotra na tongan ba department kayada thabak pairamki. Power, Finance, Taxation, Information Technology amadi Mine dasu thabak tawrami. Revenue Secretary oina khandringe gi mangoinana mahak Department of Financial Service ki Secretary orami. State amadi Central Government Finance amadi Taxation gi thabak kaya paikhrei. Direct and indirect tax ki policy puthokpadasu mahakna maru oiba thodang laromki. RBI gi Governor oiramba Santikan Das ki matam hayeng loibadagi Malhotra bu khankibani. Ingkumjat lising ani taranipan gi December 12 da Santikan Das RBI gi Governor oina khankibani.
दास की टर्म लोयरबा मतुंगदा अमुक हन्ना सांगदोखिबनी नौना RBI के गवर्नर खनख्रबा संजय मल्होत्रा इंडिया लेंगा की मरु ओइबा थबक कया सिनबदा माई पाकना थौदांग लौबा ngamखिबा ऑफिसर अमनी हरि खुटलाई पाइबा मसेल नौमै कापनाख्रे मयांग इम्फाल पुलिस स्टेशन की मनुंग चना लेबा सगाई शाबीदगी चंगलगा करांग चटपगी लंबीदा खुटलाई पाइबा मसेल खुथोकनाख्रे हरि थौदोक असी ngasi अहिंग नोंयाय पुंग अनीरोम ताबा अदुआइदा थोखिबनी थौदोक अदुदा असोक अपन यावबगी पाव फंगद्री मनाक नकपदा लेबा खुंजासिंगना नोमै कापनाबगी मखोल कया ताखि ngasi अयुक थौदोक थोकपमदा मयांग इम्फाल पुलिस स्टेशन की ओसिना लुचिंगबा टीम अमना लाक्तुना येंगसिनबगा लोइनना केस अमा फाइल तौख्रे अदुबु थौदोक अदुगी मतंगदा चप चाबा पाउदी हौजिक फावबगी ओइना फंगबा ngamdri वेस्ट डायरेक्टर अवार्ड पिरकले था असगी मंगादगी निपान फावबा असम की जातीय चित्रवन फिल्म स्टूडियो गुवाहाटी दा पांगथोखिबा मापन सुबा ब्रह्मपुत्र वैली फिल्म फेस्टिवल लिसिंग अनि कुनमरीदा फीचर फिल्म कैटेगरी की ओइना लंगदाई अमा मणिपुर फीचर फिल्म की डायरेक्टर दिनोरंजन ओइनामना वेस्ट डायरेक्टर की मना फंगलकले नॉर्थ ईस्ट की ओइना ख्वाइदगी चावबा फिल्म फेस्टिवल असिदा फिल्म 150 की मथकता सरुक याबदगी लंगदाई अमा फिल्म असि खलखिबनी फिल्म असिदा अमर मयांग लंबम टोंथोई अमरजीत जेविडिया निंगथौजा हैसनाम इंदुना चिंगमना मरु ओइबा ममीरोय ओइरी अरोइबदा मरु ओइबा पाव अमुका हन्ना पिजरी मियाम हुपना अपुनबा मणिपुर की सक्तम सागतबा रैली चटख्रे इंडिया दि nganthoiduna लेरी मणिपुर दि ममले हाइना नंदो लुवांग न फोंदोख्रे लम एकर 85 दा थारंबा पोपी यांथतुना मांगहनख्रे असम नुमित मरीनी मनुंगदा बांग्लादेश न लौशिनबा ngami हाइना किहलख्रे चुरचांपुरदसु नुमित चामनी की टीबी कैंपेन हौख्रे matang asida Loyalam E-PAO na numidangi pau pibel lojare tabiri ba khudimako amuka hana khurumjari